morning ma'am. Ngasi jong thengnare. Ngasi di thabak chu adum khara kai no tokpe adum toksalage. Nahan aina hapa kai khanbalo adugido yengon khara ta sagi wa na tawa khoi maning da wa kha hoiba. Wa do yan thatlaga yengon oi kai oi pakhan oi tom ta sarage duga Orang nga lega mo imano bagi may gari man law ni haywa dudo mo yembang chaminyo ono hapag ngasi do ay na yengon amaning ito dudo lo sang ito bane do yaroi wayam ba pharamdre ngasi sagoljen oile me wayam ba pharamdre sagoljen oiramina wayam ba yandi atopo kay to khangde yengage Ba phamle to ida makoi kakhat le to yam phajar ram to makoi kakhat lam na makoi ka yam phajar samjing ka lau tho ni hore ai ka firo samle hayeng na nga sai aina imana boi mai gari bullet ma yeng chatne nam do adu di chat la roi ko ngasi di chat la roi hayeng gomboi na chat la tra khang de kai na da moi photo in tha de ba gari dugi photo oina photo do tha photo han yengon gari oina original dudi kona yengage hayenga atra kona yenga to koboji hinjang semi to kano na semi champut kina to boduda champut kia ang tapal lo salamene khopalo salame ai đi chabi rồi vậy không không rồi thì giờ này chăm pra cho ôm pa liều không đấy thì đã đây hết tao sẽ hết rồi là thì thôi để hết cần là cái mà anh đi Nepal này khôi chắc thì đi vào bạn khôi chắc thì mà lên thì ai chăm sao cái ai chắc thì đi ai nói thì đến hai mươi đồng chăm sao cái chắc sao thôi cái từ cái nó không thể cái tàu cái gì này chắc sao thôi có chắc sao tôi ép chẳng nó ban cái sau này cái thùng em học đấy lộn cái mẹ này ở dưới một yêu dấu cái game được một khả năng viên nhà xem tu ai là sai vợ ai là champra hiệp bằng tin hả khi tập ba làm tụm cháu em xin thì copy eco thì là cái nó hàng hiệp làm mình hiện giờ anh là hiệp nhiều mà tôi xin chỉ anh là hiệp bằng nhiều cháu bằng nhiều cháu bằng khi cái cháu nào mà chụp ba lần mà tụm tao chứ nè cô nông cha kì rồi tận ấy bây giờ in thu ra yêu giờ thu ra chứ champra tum ta sao cái gì có gì anh này hay là có champra đó từ champra đó sao cả yang benar sih kata apa nó champra sao rồi sao champra sao rồi nên nâng nè champra sao chứ lo hơi lâu tu champra tu siga khôi tập bản bang tani ko siga xa gì thum moro bayro hết chứ ai để xăm ngắm ta hát thì as coi nó xăm chết xin tao mình nè as cái nó hơi thi khá lấy nào ai xong cho sai cái hạt tao chỉ phải giờ vẫn không đi được sai rất là luôn chắc thi vào phải giờ bây giờ không ra cái nào này mi mà ôi nó bỏ lấy gì chắc thi vào phải giờ bây giờ cái đó ai chỉ chắc thi không gì có đúng ai chắc thi không gì à tôi cho đúng ai cái nó tao dễ chứ nhỉ
ꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯑꯣꯔꯗꯔ ꯑꯃ ꯄꯤꯁꯜꯂꯛꯑꯦ ꯁꯤ ꯆꯝꯄ꯭ꯔꯥ ꯑꯩ ꯉꯁꯥꯏ ꯑꯩꯅ ꯍꯦꯛꯄ ꯆꯝꯄ꯭ꯔꯥ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨ ꯈꯥꯏꯌꯣꯅ ꯃꯅꯝꯁꯤꯗꯤ ꯑꯁ ꯍꯥꯏꯍꯦ ꯃꯅꯝꯁꯤ ꯆꯝꯄ꯭ꯔꯥ ꯃꯅꯝꯁꯤ ꯇꯥꯕꯗ ꯀꯩ ꯌꯥꯝ ꯑꯍꯥꯎꯕ ꯆꯝꯄ꯭ꯔꯥꯅꯦꯕ ꯌꯥꯝ ꯑꯍꯥꯎꯕ ꯆꯝꯄ꯭ꯔꯥ ꯑꯣꯏꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯌꯥꯝ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝꯇ ꯈꯣꯛꯈꯤꯒꯦ ꯉꯁꯤꯗꯤ ꯆꯝꯄ꯭ꯔꯥ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯕꯅꯤ ꯆꯝꯄ꯭ꯔꯥ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯅꯤ ꯀꯔꯤ ꯐꯨꯐꯣꯛ ꯂꯥꯛꯐꯣꯛꯅ ꯇꯧꯔꯤꯁꯤꯕꯣ ꯁꯤꯅꯦ ꯑꯅꯩꯕꯤ ꯍꯥꯏꯁꯦ ꯂꯣꯏ ꯁꯣꯏꯇꯠꯈ꯭ꯔꯦ ꯀꯩꯅꯣꯁꯦ ꯑꯩ ꯍꯧꯖꯤꯛ ꯃꯣꯃꯣ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦꯕꯀꯣ ꯃꯣꯏ ꯄ꯭ꯔꯥꯏꯁꯇꯣ ꯍꯧꯖꯤꯛꯀꯤꯗꯨ 177 ꯑꯗꯥꯏ ꯑꯣꯏꯀꯣ ꯇꯧꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯌꯧꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯣꯏꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯛꯀꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯥ ꯊꯛꯀꯦꯅ ꯁꯤ ꯁꯥꯍꯜꯂꯣꯏꯅꯦ ꯑꯩ ꯉꯁꯥꯏ ꯑꯌꯨꯛ ꯊꯛꯇꯕꯀꯣ ꯁꯥꯍꯜꯂꯣꯏꯅꯦ ꯆꯥ ꯊꯛꯀꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯃꯣ ꯆꯦꯟꯕꯗꯣ ꯑꯗꯨ ꯃꯣꯃꯣꯗꯣ ꯂꯥꯛꯑꯦꯗꯤ ꯍꯥꯏꯔꯛꯑꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯉꯥꯏꯃꯤꯟꯅꯔꯁꯦ ꯁꯤꯔꯝꯃꯦ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯌꯧꯔꯛꯑꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯋꯥꯏꯗ ꯆꯦꯡꯈꯤꯕꯗ ꯌꯧꯔꯛꯑꯦ ꯃꯣꯏ ꯐꯨꯠ ꯐꯥꯏꯒꯤ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯤꯗ ꯃꯣꯏ ꯍꯧꯖꯤꯛꯀꯤꯗꯣ ꯄꯨꯔꯛꯑꯦ ꯇꯨ ꯀꯩꯒꯤꯗꯩꯅꯣ ꯃꯣꯏ ꯍꯧꯖꯤꯛꯁꯦ ꯗꯣꯂꯤ ꯃꯣꯃꯣ ꯁꯥꯏ ꯁꯨꯞ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯁꯤ ꯇꯣꯃꯦꯇꯣ ꯁꯣꯁ ꯑꯃ ꯌꯧꯔꯛꯑꯦ ꯀꯌꯥ ꯍꯟꯒꯦꯗꯤ ꯈꯪꯗ꯭ꯔꯤ ꯂꯥꯛꯑꯦ ꯁꯤ ꯁꯨꯞ ꯂꯩꯔꯦ ꯁꯤꯅ ꯆꯠꯅꯤ ꯁꯤꯅ ꯁꯣꯁ ꯑꯗꯨꯒ ꯁꯤꯗ ꯃꯣꯃꯣ ꯌꯥꯎꯔꯦ ꯀꯌꯥ ꯍꯟꯒꯦ ꯈꯪꯗ꯭ꯔꯤ 180 ꯂꯧꯒꯤ ꯃꯣꯏ ꯁꯤꯗ ꯄꯣꯔꯛꯄꯒ ꯑꯗꯨꯒ ꯁꯤ ꯄ꯭ꯔꯥꯏꯁꯇꯨꯒ ꯄꯨꯂꯞ ꯑꯣꯏ ꯃꯥꯗꯤ 180 ꯄꯨꯂꯞ ꯂꯧꯈ꯭ꯔꯦ ꯌꯦꯡꯉꯁꯤ ꯁꯤ ꯍꯥꯡꯇꯣꯔꯦꯀꯣ ꯑꯧ 나이스 మసక్సి ఉంది 이거 이제 빨기니 빨리지나 남은 자 빨로 아무 남은 따기니 시도가 아마는 오버 오일 Tony. 야 and Sabas. Oh, sorry, goodbye. ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯃꯣꯃꯣ ꯍꯧꯖꯤꯛ ꯀꯩꯅꯣꯗꯣ ꯑꯗꯨꯗꯣ ꯃꯣꯏꯗꯣ ꯄꯤꯁ 20ꯒ ꯀꯌꯥꯝ ꯍꯥꯟꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯣꯏꯗꯣ ꯗꯣꯂꯤ ꯃꯣꯃꯣꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯍꯥꯎꯕꯨꯗꯤ ꯑꯗꯨꯝ ꯍꯥꯎꯕꯗꯤ ꯍꯥꯎꯋꯦ ꯃꯣꯏ ꯆꯠꯅꯤ ꯀꯩꯀꯩ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖꯇꯨꯗꯤ ꯌꯥꯝ ꯌꯥꯝꯃꯦꯀꯣ 60ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯧꯈ꯭ꯔꯦ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖꯇ ꯑꯗꯣ ꯈꯪꯗꯦ ꯃꯊꯪꯗꯤ ꯅꯦꯛꯁꯇꯤ ꯑꯗꯨꯗꯩꯗꯤ ꯂꯩꯔꯔꯣꯏ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯂꯩꯔꯒꯦ ꯅꯦꯛꯁꯇ ꯑꯃꯨꯛ ꯑꯩ ꯈꯗꯩꯒ ꯑꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯥꯔꯒꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯅꯨꯡꯗꯥꯡꯒꯤ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯌꯦꯡꯒꯦ ꯁꯤꯒꯤ
ꯈꯥꯃꯦꯟ ꯊꯣꯡꯉꯦ ꯈꯥꯃꯦꯟ ꯌꯥꯝꯅ ꯍꯥꯎꯔꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯆꯥꯛ ꯑꯃ ꯆꯥꯊꯣꯛꯈꯤꯒꯦ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯆꯥꯅ ꯑꯝꯇ ꯆꯥꯏꯒꯦꯀꯣ ꯆꯥꯛ ꯆꯥꯕꯩꯗꯤ ꯍꯥꯞꯇꯤ ꯍꯥꯞꯄꯔꯣꯏ ꯑꯩꯗꯤ ꯆꯥꯕ ꯊꯛꯄ ꯍꯥꯏꯁꯦ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯞꯇꯦꯕ ꯁꯨꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯕꯣꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯁꯤꯈꯤꯗꯣ ꯉꯥꯛꯇꯅꯤꯀꯣ ꯑꯩꯁꯨ ꯁꯤꯈꯤꯅꯤ ꯂꯣꯏ ꯁꯤꯈꯤꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯁꯛ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯍꯧꯋꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯍꯧꯋꯤ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯃꯁꯛ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯍꯧꯋꯤ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯂꯩꯍꯧꯋꯤ ꯍꯥꯏꯕꯁꯦ ꯏꯃꯦꯖꯇꯣ ꯑꯗꯨ ꯈꯛꯇꯪ ꯎꯅꯕꯒꯤꯗꯃꯛꯇ ꯎꯍꯧꯅꯕ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯁꯦꯝꯖꯕ ꯀꯩꯅꯣꯅꯦ ബ്ꯂꯣꯛꯅꯦ ꯌꯥꯝ ꯆꯝꯅ ꯑꯩꯗꯤ ꯀꯩꯅꯣ ꯏꯗꯤꯠꯁꯨ ꯌꯥꯝꯅ ꯍꯩꯇꯦ ꯑꯗꯩ ꯑꯩꯒꯤ ꯐꯣꯟꯁꯤꯗꯩ ꯑꯗꯨꯝ ꯅꯝꯖꯕꯅꯦ ꯑꯩ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯊꯣꯏꯅ ꯑꯇꯥꯡꯕ ꯁꯤꯖꯤꯟꯅꯕꯁꯨ ꯉꯝꯖꯗ꯭ꯔꯤ ꯍꯧꯖꯤꯛ ꯀꯣꯟꯅ ꯑꯞꯒ꯭ꯔꯦꯗꯄꯨꯗꯤ ꯇꯧꯔꯛꯈꯤꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯁꯨꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯇꯧꯖꯕꯁꯤꯗ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯣ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯖꯔꯒꯦ ꯑꯩ ꯆꯥꯛꯁꯤꯗ ꯍꯥꯟꯅ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯈꯤꯗꯨꯅꯦ ꯆꯥꯛꯆꯥ ꯊꯣꯛꯄꯩ ꯉꯥꯛꯇꯪ ꯗꯨꯀꯥꯟ ꯈꯔꯗꯣ ꯉꯥꯛ ꯊꯣꯛꯈꯤꯅꯤ ꯑꯗꯣ ꯆꯥꯛ ꯑꯃ ꯆꯥꯒꯦ ꯍꯥꯟꯅ ꯑꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯗꯤ ꯆꯥꯔꯦ ꯑꯣ ꯑꯩꯈꯣꯏꯕꯨ ꯔꯦꯗꯤꯑꯣ ꯀꯟꯅ ꯇꯥꯔꯤ ꯃꯥꯏ ꯔꯦꯗꯤꯑꯣ ꯃꯨꯊꯠꯂꯣꯗꯅ ꯔꯦꯗꯤꯑꯣ ꯃꯨꯊꯠꯂꯣꯗꯅ ꯁꯦ ꯇꯥ ꯐꯪꯗꯦ ꯅꯣꯏ ꯑꯩ ꯂꯥꯏꯔꯤꯛ ꯂꯥꯛꯏ ꯋꯥꯔꯤ ꯂꯥꯛꯏ ꯅꯣꯏ ꯃꯄꯥꯏ ꯑꯣꯏꯒ ꯆꯥꯛꯆꯥ ꯊꯣꯛꯄ ꯄꯨꯡ ꯆꯠꯈ꯭ꯔꯦ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯗꯦ ꯈꯤꯇꯪ ꯆꯥꯒꯦ ꯆꯥꯕꯅꯤ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ ꯈꯥꯃꯦꯟ ꯊꯣꯡꯉꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯑꯔꯣꯏꯕꯤꯗ ꯑꯗꯨꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯊꯣꯡꯉꯤꯕ ꯃꯤ ꯈꯪꯗꯦ ꯀꯅꯥ ꯊꯣꯡꯉꯤ ꯑꯩꯈꯣꯏ ꯆꯦꯅ ꯊꯣꯡꯉꯤꯔꯥ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯉꯤꯔꯥ ꯑꯗꯨꯗꯤ ꯎꯍꯧꯗ꯭ꯔꯦ ꯊꯣꯡꯉꯤꯕ ꯃꯤꯗꯨꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯔꯦ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯁꯦ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯈꯪꯗꯦ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯊꯣꯛꯑꯁꯤꯔ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯊꯣꯛꯑꯒ ꯂꯣꯏꯁꯤꯜꯂꯁꯤ ꯗꯨꯀꯥꯟꯗ ꯊꯨꯔꯦ ꯆꯪꯉꯛꯑꯦ ꯑꯗꯣ ꯍꯦꯛꯇ ꯆꯪꯉꯛꯇ ꯉꯥꯏꯔꯤ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯂꯣꯏꯁꯤꯟꯒꯦ ꯇꯧꯅꯤ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯄꯥꯝꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯃꯤ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯣ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ